School Oja Singgi Thabak Toubagi matam Chahi humfunithoida Sangdok Hanba yauna tongan ba demand sing Thabakta onthok trabadi makal kayagi khongjang changsilagani haina Council of Teacher Association Cota gi maiki degi lengakta Jackson warol thamlakli ngasi Cota gi General Body Meeting ga mari lenana Association asigi warep lauraba matung wafam masi thamlakpani Imphal gi Johnston Higher Secondary School da pangthokpa General Body Meeting aduda tongan ba school singdegi lakpa masing yamlaba oja singna saruk yaduna agenda tarukta yumfam oiduna khananainaki meeting aduga mari lenana Cota gi co-convener Dr. Longjam Riten Rogana makha taraduna matam kayagi mamangdegi school oja singna tengnariba khudong chadaba sing koknanaba mari leinaba authority singda taknaduna lakpani oja singbu chapchana oja amu oibigi senfamda matik chana thabak tawhandabana education da asoiba kaya laknabagi machak oirakpani Leibag asigi tongan ba state singda lenga ki thabak tawbagi chahi asi Chahi humfuni thoida sangdok nakrabani masigi manungda oja singisu sangdokpada ayaba pinakre adubu Manipur gi oinadi oja singi thabak tawbagi chahi asi sangdok pinaba taknarabasu thabakto onthoktana leiri haina penda wafam phongdoraki meeting matungda makatana warep lauduna warep sing adu yauba memorandum su mari leinaba authority da pisilagani hairi oja si government na mafam matam haibal laitana khutimakta loinamak sijinai election da oiba yai youth dice ki oiba yai natragana school ki education ki matang do oiba yai competition ki oiba yai loinamak sijinabi adu sijinabiraga su leijari ba oja sing sigi magi phambam thopa hak right mayam di matang matam chana government na ngasi bokta amata pibide ato topa department singda magi service ki matam si chahi mari manga hak tawrakpa taragadi next magi higher post da promotion loina pithopi adubu oja gi damakta di chahi 39 haidana adumak namjalaga thambi aduga 39 surabokta amuksu madugi haija nomjaba wanomba chingba mayam tawraganda chahi ama ani mu handaraga chahi 10 mari manga sida oja singi khudong chabase amata pibide asigumba mayam che masigi grievances mayam che masiga mena amtang tabi na ba oja singi leiriba right mayam che hak mayam che pibinabgi damakta so koi hariba general body meeting asi kaujabani